Thoubal Okram Da Leiba Vision Creative School of Science Tashu 135Th Shuba Patriots Day Palan PANGTHOKHARE AMADI School ADUDA TAMMIBA MAHEIROI SHINGNA MAGI TONGANBA LEIBAK NINGBAGI WARENG SEIRENG KAYASHU AHTHOUBA SHINGI MAFHAMDA EKAI KHUMNA UTPAGA LOINANA KHUDOL TAMKHI Houkiba numita pangthokiba thoramadda Vision Creative School of Science ki co-principal oriba akoizam jitena mahiroi singi mafamda leibak ningi khalaga khudaktagi leibak ningba yaba nate houkiba matamda ipa ipu singna hotna biramba ngamkhai karamna ngaklami matau karamna aikhoigi damakta leibak asibu ngaklami haibadu khangbagi tangai fade athouba singi mafamda hailei khaktamak katpagi mahota athouba singi mathaunabu saithaduna wareng saireng oina mayamgi mafamda Lanthokpagi tangai fadabasu lei haiki loinana principal oriba tekjam Nandalal na fongdokhibada athouba singi numitna lakpada aikhoina khangudaba kaya khangakpa uramdaba kaya urakpa athoubagi photo hailei katlaga athouba makhoibu kaudri haina utpasinadi leibak ningbani haiba yaroi aikhoi isa su ichang thauna atopa mitopna henjilappa ngamdanaba ima leibaki damakta hotnagadabani haiki